Pambei na luchingba UNLF ki Meeoi ahum NIA na Phajinkhibabu Yaningdaba Phongdoktuna Pungsubam Leikai Women Welfare Association amadi NBCA Club anina shinduna ngasi Takyel Khongbal Maning Leikai gi ima Tarunghanbi Thongak Macha Lairembi Shanglen da Wakat Meepham Chathakhre NIA na Phajinkhiba Meeoi ahum condition amati yauduna thadora o Vestol ki wahan thokle hello NIA amasung state lainga ki thong Yaningdi haibana singba placard kaya sisinaduna Chathakhre Wakat Meepham aduda Wangang laduna Pungsubam Leikai Women Welfare Association gi General Secretary Lairembi Thoibi Leiman Hai Vestol Chathaduna Lairiba Pambei na luchingba UNLF ki Meeoi ahum NIA na Phajinkhiba asida lengak asina khangdi haiduna tumina leisiliba karigino chahi ama phajilak Manipur gi irang asida India gi Prime Minister Narendra Modi na wahai amata haidana tumina leisin khraga election dana thawai yaurakpa asi laibak thibane housing Manipur gi oriba phibam asida nongmai kapal leple haiduna lan loiba nate lan asina maram oiraga lan jenariba miyam gi tangtaba ama sindriba fauba lan loire haiba yaroi Serak asida pistol Chathaduna Lairaba Pambei na luchingba UNLF ki Meeoi ahum Phajinkhiba ase miyam da hena awaba ama oihele Phajinkhiba Meeoi ahum condition amata yauduna thadokadabani haina mahakna marilena singi pukning singsinki Honorable Prime Minister Narendra Modi na Tharama Thoichura Aba, Akogi Lala Sida, Machelam Tangangdana, Lady Maram Karigino, Akogi Lelikem the Ngasi, Akogi Maitemasa, Meeoi Lishing Humpuna, Kogi Awaba Kangduna, Ngasi Power Lady, Masiki, Waroishila said Lan, no make up the Haduna, Akogi, Lady Hadana, Latopayaroi, Akogi Awana Tariba, Lelikem the Lady Bakogi Ngasiki, Tungi Asale, Nangsing, Amadi Mirolgi, the Makanbira Haraga Lala, a sing but tuna lotion bina, but what have you,